Bergi tarik tara Faobagi Manungda regular principal Tharaktrabadi Akanba Khongjang Changsilagani HAINA HEIROK APUNBA club ki MAIKEIDAGI PHONGDORAKLI HEIROK part 2 kunauda laiba HEIROK APUNBA club ki sanglenda ngasi pangthokiba paugi mifam amada HEIROK APUNBA club ki president Wahengbam Zibana makhatana hai Manipur government ki school kaya bu fagatna ba hotnarabasu Thobal district ki manungchana laiba HEIROK higher secondary school gi principal amadi vice principal amatta leiramdabana school asi kangkhong chaiduna leire School fagat hanchi haibagi wakalon club ki members singna leptana HEIROK ta leiriba government amadi private school singda koina chatuna yengsinbada HEIROK higher secondary school asi kangkhong chaiduna leiramba kaya thengrakibani mamang the principal ama ani tharaklamba thengnaki adubu principal aduna thabakta gi retire chatlamdaida promotion gi damak amuk laklamlaga chatkibana principal ama na chatkraba matung vice principal su leitabana school asi hena phibam soglakpani haiki hauji class 11 amadi 12 ki exam gi form fill up matam masida school asida principal amadi vice principal leitabana satra singdasu kakngau naba kya leire asigumba marak asida mahiroi kya gi lambi mangkhigetra haibagi mama mapa sing amadi HEIROK praja singda mi paiba poknare karigumba hairiba matam asi Faobagi Manungda regular principal amadi vice principal tharaktaba tarabadi HEIROK praja sing amadi HEIROK APUNBA club na mahiroi kya ga loinana amukta udriba Akanba Khongjang Changsilagani HAINA Akanba cheksinwa thamlakli masida thoklakpa afa phattagi daita kunibak manipur sarkar amadi education s na pugadabani haiki HEIROK higher secondary ase regular principal leiramdre loina vice principal leiramdre hauji yamna luraba tanja class 11 amadi class 12 ki form lap tawba exam ya naksila kusira regular principal leitaba maram oida satra sing kangaunare satra punsi mangla kada haiba HEIROK APUNBA club na amadi HEIROK tele prajamya mi paino phawi maram aduna HEIROK ta leiriba higher secondary ase athuk matamda education s manipur site ge higher secondary asida regular principal ma thabirak ab haina HEIROK APUNBA club site ge appeal tawjari karigumba haiba regular principal ase thabirak tab taragadi ekoi HEIROK APUNBA club na amadi praja guardian singa satra kaya khusam naraga ekoina makhal kaya ge education amadi khongjang kya sangchalakani haina HEIROK APUNBA ke amak tangaira higher secondary asida athubu matamda regular principal ama thabirak kadabani